Akasvani Imphal Ketrimayum Chitrabhanu na pau pazari ahan badamaru oiba pau Mukhyamentri Nongthombam Biren Singh na hairi lakadariba chehi mangada Manipurda lalhobugi samasya loshinaba honari Manipur Secretary Services Association na makhogi dabi taksinduna chatharamba thabak lepagi khongjang sarkar yanaba porakpadigi handokre amashung Griha Mantri Amit Shah hairi lisingani kumanga fawbugi manungda awanong poklamnamda lalhobugi samasya sing leitaba lamdam ama ohenba ngamlagani Mukhyamentri Nongthombam Biren Singh na hairi lakadariba chehi mangada Manipurda lalhobugi samasya loshinaba honari Imphal gi ahamba Manipur Rifles ke banquet hall da ngarang pangthokiba lalolup anigi miyoi tarahumdoi sarkar da changjarakpagi homecoming ceremony da wangangmada Mukhyamentri na hai security force nasu lalolup singbu khunagi apunba ichal da puruknaba sarkar na honariba asida mapung oiba thodang logodabani Mukhyamentri na hai Pradhan Mantri Narendra Modi gi lamjing makhada nahasingi oiba tongan ba scheme sing paikhatuna nahasingi phibam phagana ba honari amashung tongan ba thausul kya paikhatuna lalhobogi irang nemthan bangamle yum thadokuna aramba lambi da chaluraba lalolup kayagi kader sing mahusagi isenda halahan bangamle makhata na aramba lambi da chaluraba lalolup singi kader sing santigi wari sanaduna mahusagi ichelda halakna ba Mukhyamentri na appeal tawri Manipur Secretary Services Association MSSA na makhogi dabi taksinduna chatharamba thabak lepagi khongjang sarkar ga yanaba purakpadigi handokre hiramasig matang ngarang rajagi Consumer Affairs Food and Public Distribution Mantri Alsusundrogi office member da MSSA gi mihut singa wari sanaki maduda Department of Personals ke Principal Secretary, Joint Secretary, GAD ki Secretary, Finance Department ki Additional Secretary na chingba madu weba official sing su saruk yaki Wari sanaba tu da nakal anigi marakta point mapanda yanaba purakpadigi khongjang adu handokibani hairi All Manipur Working Journalists Union Amjulingkhat ke begini punipan suba mapokuman palan thorom ngasi Manipur Press Club ta pangtokani thorom adu da Works Mantri Govindas Konthokjam IPR Mantri Dr Sapam Ranjan Editors Guild Manipur ki President Khogendra Khomdram amasung Amju ki President Wangkhemcha Samjai Charuk Yagani ngasi ki thorom adu da lekhidraba pawmisingi maphamda ikai kumna basu utkani Director of Science and Technology amasung Manipur Science and Technology Council Master Imphal na puna sinduna nimitarani nupi singi oiba achar amadi ate polam sing sembagi matangda chatharakpa entrepreneurship development training program ngasi loshilagani tagel de leba master ki training hall da loshinbegi thorum aduda science amasung technology mantri TH Vishwajit amasung Science and Technology ki commissioner MY School Mete Saruk Yagani Thormasiki Mari Lenina training program da Saruk Yaki Bamiyo Sindasu certificate yantokani Yankai suba All Manipur Sumangila Festival lising ani kunito gi for lock tokle nupagi kangnupta sana lebang nachom Artist Association gi lila wakal iron bana ahan mana fangle lila asi Ranjit Ninthawzani ibani Manipur State Kala Academy Imphal na sinduna pangtoki ba festival asida lila asimaki aiba Ranjit Ninthawzana second best scriptare amadi lamjing lomtak kiba sagrapam hemantana second best director gi mana phangle Best Actor ki manana Yumnam Arun Kumar Singh na phangle Best Actress ki manana S Dipshan na phangle Angang singda machi uba chinjak pizabagi thabum palangi saruk ama oina manga suba Rashtriya Poshan ma Sanapati Jilla da pangthokle Ayush Wing amasung District Hospital Sanapati na National Ayush Mission State Ayush Society ki makhada sinki ba thorum aduda tongan ba tharung kya pangthokhi Ayush ki laying na tongan ba laina panwa ngami habing matang da su ngarang akhang ahising na wangang khe Tamelong District Headquarters amadi kai fundagi marakta leiriba lambi gi phipam ka hena phatre hairi nonghek chubaga lambi asida gari chathok sasinda chawna kudong chadaba mayoknare miyamna khogna chatpada su kudong tiringai oire hairi marmaduna mari leinaba singna lambi asi atuba matamda sembinanaba Tamelong zilla gi miyamna appeal tawri tabiriba pawasi Akasvani Imphal dagini Kendra Sarkar, Assam Sarkar amasung Assam gi Adivasi lalolup nipanga nakal ahungi oiba santigi yana warol sahi tongna kre yana warol asi kendra gi Griha Mantri Amisa yauna New Delhi da ngarang sahi tongna kibani yana warol asi gi matung ina Assam da leiriba chabagan da thabuk suriba miyosing amadi travel group singi oiba samasya sing loshin ba yauri
Yanawar asida yauriba tribal group adudi Birsa Commando Force, Adivasi People's Army, All Adivasi National Liberation Army, Adivasi Cobra Military of Assam amasung Santhal Tiger Force ni Yanawar asina awang poklamdangi oina ऐतिहासिक ओरबा निमित अमनि हाइना पल्लदुना श्री साहन हाई प्रधानमंत्री नरेंद्र मोदी की लमजिंग मखादा awang poklamdanda हेना चौखटपा अमदि शांति लेहनबा होनबदा अखनबा मियंग थमले मांगना हाई लिसिंग अनि कुमंगा फावु मनुंगदा awang poklamdanda lalhoबगे समस्या सिंग लेतबा लमदम अमा ओहनबा ngamlagani श्री साहन हाई इंग लिसिंग अनि कुमरी फावु मनुंगदा केंद्र सरकारना awang poklamdanda लेरिबा ngamkhoi चैनबा सिंग लोशिनबा होनरी Thoramadu saru yakiba Raisi Mukhyamantri Himanta Biswa Sharma hai yana warol asina tribal kangluk asigi yafana na bahona bagaloina mahusagi ichilda tilhanba ngamhalagani Bengaluru FC ga Mumbai City FC ga Durand Cup football ge final thengergani final tha asigi taranipa nomazing nimita Kolkata gi Vivekananda Yuva Bharati Krigangat Stadium da sanagani ngasi fongba pauche singi maru eba paugitam hauzik Maibam Dwijamani lere Dwijamani Thagasari Chitrabhanu Lalolup Aniki Kadar Tarahumdoi Kulai Thaduktuna Sarkada Sangsakiba Secretariat ki Seize Work Strike Yanaba Purak Patigi Handokiba Ukrulda Assam Rifles na Lam Kansinbagi Mayokta Amadi Abaspa Lauto Haibigi Matangda Mayamna Rally Satkibigi Pauna Manipur Dangasi Pongba Pause Singi Maru Iba Pawena Pongari Laluba Tarahumdoi Kulai Thaduktuna Sarkada Sangsakre Haiba Paw Sangai Express English ta Ahan Headline Tuduna Pongli Pawasi Morning Bell su ahan headline tauri PWZ gi tarani thoi KYKL gi ama government ta khulai ge konana sangjara khre haiba paw pongna phamda ahan headline tauri sahi manga gi manungda lamdam sidagi insurgency loisina ba honari haiba chief minister na phongdoki ba wafam narol gi thodang da ahan headline tauri Pawasi Imphal Free Press ta su ani su headline toduna phongli irei bak ta su Pawasi ahan headline tauri Laluba Tarahumdoi Kulai Thadokre Haibapaw Manipur Mail da ahan headline toduna phongli Manipur gi Lalubagi Irang sahi mangagi manungda loisingani Haibapaw Sangai Express Manipuri amasung Isel Express ta su ahan headline toduna phongli Central Agency singna State asigi miyambu tathi tawaina tawroidabani Haibapaw Sanalei bakta ahan headline tauri Lainga ka yanaba purakpadagi secretariat ki Seize Work Strike handokre Faziluba employee yankayumdoi condition yaudana thadokre haibapaw Israel Express ta ani suba headline tauri Pawasi atei pauche singi ahan balamai ta suphongdari Afaba laingak ohenbada human resource na maroiba thodang lauri haiba governor na phongdoke ba wafam huyelan pawda ahan headline tawduna phongli Pawasi Morning Bell su ani suba headline tauri Pawasi irei bak ta su ani suba headline tawduna phongli Manipur Mail da su Pawasi ahan balamai da phongli Ukrulda Assam Rifles na lam kansinbagi mayokta miyamgi khungsat pangthokre haiba paw Imphal Free Press ta ahan headline tauri Pawasi People's Chronicle da su ahan headline tauri Miyam di yanthokada basengi da government na phau kg amada lupa kunmanga da leiragani haiba Consumer Affairs Food and Public Distribution Mantri L Susindro na phongdoke ba wafam pongna phamda ani sub headline tawduna phongli Sumang lilagi resulta wathok lagle Organizer amadi jury singna kanglon sumna competition pangthokpa mathau tai haiba paw ma naharol gi thaudangi ahan balamai da phongli Sakhiba sahi phadriba Yumnam Huidrom High School gi ka gi floor uphul tare haiba paw Sanalei bakta ani sub headline tauri Tampaki lalhoba tarahumdoi CM Birenda Sangjakre haiba paw Surasanpur da phongba Masona Thar da ahan headline tauri Pawasi Nation Tuhil tu da su ahan headline tawduna phongli Leibak ama sakwadan bada human resource ki tangai fadaba lei haiba governor na phongdoke ba wafam Masona Tharda ani sub headline tauri Ukrulda miyamgi rally pangthokre Kamjong district tagi Assam Rifles handokina badabi tauri haiba paw jila adu da phongba Manipur Express ta ahan headline tauri Senapati da manga suba Rashtriya Posan magi thorom pangthokre haiba paw Senapati da phongba Hills Hornbill Express ta ahan headline tauri Chitrabhanu Thagacheri Dwijamani Aroibada maroiba paw amukhana Mukhyamantri Nongthombam Biren Singh hairi lakadarba chehi mangada Manipurda lalhobugi samasya loishinaba honari Manipur Secretary Services Association na makhogi dabi taksinjuna chatharamba thabak lepagi khongjang sarkar gi yanaba purakpadi handokre amasung Griha Mantri Amit Shah hairi lisingani kunmanga fawbi manungda awanu poklamdanda lalhobugi samasya sing leitaba lamdam ama ohenba ngamlagani pawloizare